Pumnamapu Mangang movie review na taramna okcheri ngasisu amu action thriller category da janba Gabbar is back haiba Bollywood movie ama mu puduna lakcheri film asi May gi tang ama 2015 da release tawkhibani film asi na fangkiba rating singdi IMDb da 10 gi manung da 7 Rotten Tomatoes da 18% gi fresh rating fangi aduga Google reviewers na 72% gi like piri film asi gi director Krish Jagarlamudi writer na A Murugadoss Maru eba saktam langni basingdi Aditya and Gabbar ki saktam da Akshay kumar Sunaina Singh Rajput ki saktam da Karina Kapoor Advocate Shruti ki saktam da haasan Constable Sadhuram ki saktam da Sunil film si explain tawa matam da sokiba langkiba yawraba su ngakpiyo film si ki hek ahoba sinda Aditya du magi computer atuda officer kharagi details yengi aduga somda mo isai jagoi tawfam amadagi nupa ama khak chena duna laklaga phakibadu ulai aduga mo mathang sin amada nupa ama train dagi interaktuna miyoi khara laklaga mo phakibadu ulai aduga mo mathangi sin amada news press amada Maharashtra gi tongan ba mafam dagi collector sing phakhraina yawrai punna phakiba collector sing adu tarani mathangi sin amada home minister ga paumi sing unarami numit humni shura phawba collector tara phakibagi wa amata haidriba karigino hangbada home minister na athuba matamda kanana tawribano haibadu khanglagani aduga special task force amasu seme haraklame home minister adu paumi singda wa ngangba loiraga hekchanglakpada police amana phakiba collector tara adugi manungda mapan thadorakle haibadagi paumi singda hairurasi harakpada police atuna mapan kakta thadorakpani ama thadoraktri hairai Sigi matung tara dogi manungda thadorak taba collector adudi masi amada halaga yanduna thanamle masada file kharasu yanjinduna thanamle file adugi mathakta dix amasu yawrame dix adu police station da puraktuna dix adu da hairakliba voice adu tarame voice adu na hairai corruption haibase laida pochai katpakumna khanarakle thabak ama tawbada sel hana pidrapadi yadabagi mongda tawrakle government ki department singna icham chamjaba praja mayam singse ayuk paba loiraga nungdang wairam yorokpada masi amata namsinduna thamba khabar gi sema gumna ubagi fibamda tokhalae sina wafam ama oigraga irai numit khudingi sarkar gi thabak tawba miyoi ama corruption pungtha thado hanba natraga mabo malem sidagi marufang na muthatba ani sigi manungda amadi soidana tawgani aduga aina tawribase legend oide laite aina chume khanbado tawbani aduga aihak politician amasu natte terrorist su natte aina tawriba thabakse hero amagi thabakne adubu aigi mingse tabadadi nakhoina belen mangani aihak governni makoina tawkhiba aranba singdo loina miyamda haidokani karama haibasidi corruption tawduna chenba khak yararoi ngosai makai police sing adu tana asibadugi masada yawramba file sing adu yenglibani Commissioner Ashok Ban na hai CD se kanam khangan beade section na thamgodabane mathangi senda news channel amada makhoida su CD ama tharai CD asida kari hairibano haibadu yengsi haina hairai Commissioner na mayam khangdana ba CD adu lona thamsi haigibadu CD adu di Gabbar na miyam da saithorakle aduga magi audio adu su social media singdal viral oire mathangi senamada miyai chanba nupa ani khak walking lai nupa amana hairai Miyai chalaba mi ama mana hatolaga corruption sibo muthapangam ladro nupa aduna mu aigi wakhaldi masi chummi haina khalle corruption se lamjel ne aduki mati wangkhalagi kaigumba corruption tawriba makok singda sum haladi mi singse kina dana corruption ki lamjel se yawaktaba suya mathang sinda police station da amu lai biswas sawat na hairi mi hatpa aduna collector sing aduda kadai dagi kanadagi paisa lawi paisa do kaida sisinai aduga collector sing aduki property kayam laiba haiba faw loina khangi masigi Gabbar sina tawribase CBI na thijinbagi level du faw yawrabane thakur na mo hairai sir asoko khraba information se man hekta irai laina khangpam thokte da kana gumba office da laiba mi amana mangonda lona information sing ase piba soidana hoigani commissioner Ashok Pan amu adudi mi to kana oiram doino thakur na wahang dugi pakum pigi haina tawbaga sub inspector yadam na marak thatuna hairai ai bhab tare sir mi tara ni moina phari do aduna mi hatpa kambu do mi tara na saba team soidana oigani somda amuk Sadhuram amadi parbesh tu wari sadana laire Sadhuram na gari cham na hairai moina mi tara haibedo langani maduda parbesh na hairai Sadhu nang ahemba wayam na ngangano Sadhuram namu
ai wa ma haige Maharashtra ta collector kya lei maduda Pravesna khangdraduna kaya lei haina ma hanglakpada Sadhuna hairi punna chahumga yankhai mari ni leiri base aduga moina phari basina tara khaktani mi tara se phana ba plan tawbada mi ama khakna ngamgani adubu makhoisi amamam phabada mi kaya changni Pravesna hairi yamdrabada mi ama phabada ani ahumdi changani madura Sadhuna adu oiba tarati moi tara phabada yamdraba mi kundaina kunthra phawdi changani tanjadura Lakshmi changaktun hairi nangbo nasagi thabak do tawdra maduda Sadhuna kari thabak no hairi Lakshmi na khang tare madugi tenoi dugi samosa lawbuduni madui tenoi do adugi samosa da lawrabo madugi tenoi do nongmodi soidana pokhaiba soidrabane mamang da su nangna chatni hapa kawlaktana dasan aingondo ina taakibane asi haram laga Lakshmi du chatkre Sadhuna mu khatare moina samosa da chatni hapa ga charingai da Gabbar magi mathau do nungaina tawduna leire mathangi senda Aditya du class tawre magi class asiti room manung da tawde mapan da tholok laga tawe mahaksi physics ki oja amane tanja du college du gunda khara laktuna class tawwe yaroi haina loisil halame adubo Aditya gi managi ropodagi gunda sing aduga muknarame hausi amu gunda sing aduga principal ga wari chari chhatra mayam amasu leire principal aduna hairai noi kana kana no kari maram gidama college asi thonglon toino gunda aduna hairai Gabbar ko wamiyo emana collector bu hale masi law and order gi wafam natra home minister resign tawdri fawba college wadu mapung fadringai da principal aduna college ki exam matam lepkhre college ti thonglon ba sungya yaroi hairai gunda aduna mo lola roi haiba natro aduti hujik college ase thugai ba tare asi haraga principal adu khud hek tharke tawbaga Aditya na khud adu pharaga gunda adu phudakhre principal na funari bedu khamlame Aditya na hairai mafam sida police phawba sangba yaba nate aduga gunda noina amu mathang sida changlakki haibagi wakhan phawba khallugano gunda sing aduna college dagi thoroklaga mogi makok thongmudru tamlame gunda mako aduna mu hairai gate asina problem yamna oirabade gate ase thugairu so madulagi gunda sing adu gate adu thugaina ba chensilakpada Aditya na loina fudharame hujik gunda sing adu Aditya na fudhabdagi leader aduna hairai ai matung amuk hana national college sigi manakta fawlalaga chachararoi mathangi sinamada numidangi matamni Aditya du magi gari du thauduna lai mana somlakpada nupi ama khangna magi gari adu khamai Shruti nang gari adu khamlaklibagi maramdi mirolbi nupi ama khak hospital da pukhanabagi damaktani asumna nupi adu hospital tamna pukhalakpada hospital jawban nanglaro haiduna Aditya bu gari du khamduna kumthalame asumna Aditya du machi amada laithokduna laikhre aduga angang adu gari manungda unarame sigi matung amu angang duga mama duga hospital da mu pukhatuna lai Shruti du nupi ama gawari sum saringai Aditya du magi gari do thauduna thorai Shruti du wari nungaringai da Aditya da wai ama phawba haihautre mathangi sinda police station da commissioner yauna Gabbar gi matang da wa khanarami tanjadu da Sadhu su sub inspector Yadav ki sabatumna bahidak to puduna changlakpane commissioner na hairai ai hojik man adu tawre ada tawre haiduna laibagi wa do pamde noigi marak idea lairati share tawro magi wa du atai police sing du tumin lei Sadhu su makut thangalai adu Yadavna kaigi khut thangali no harakpada Sadhuna sir idea lairati haraklo haibadu da khut thangachabane maduda commissioner na nang kana no Sadhuna ai Constable Sadhuram ni sir Yadav ki driver ni commissioner na adu nang na khut thangalpagi maram kaino Sadhuna aingonda idea khara lei harakpaga Yadavna aingonda Airtel lei haraga karemna rei aduga samosa lawruso haina pakhon sijilai Sadhuna commissioner da onsintrong wa makha tage torpada inspector Vikas na marak thalaga nang driver natro driver amagi mathau do fajana daw nangi thawam thokpa gari do thaw sida haifa sajilakanu asumna sauna Vikas na harakpane Sadhu du makha amuk tage torpada Thakur na amuk sauna nang kayam haisinge nang na sase James Bond ni kaina khanjari ro nasakto mingsel da amuk ta yengjadro yare thokro khara thuna handamukchu Sadhu du sir aina haibase minute amata tabiridi haina makha tarakpaga magi wadu biswas hawatna hawgatlaga sauna hairai nang hairi base nana do tadabra ha yamna thuna thokro hairi base Sadhu handakti karisu khumamdana thokpa hawi magi mawong adu da Lakshmi du nungaitana yengi Yadavna samosa du chutney hapakpa kaunu hairaga aigi driver se James Bond on khri hairaga makhoi mase karemna duna noi Sadhu na thokhibaga Lakshmi su tungthamang da inarai Lakshmi na hairai Sadhu karigno nang officer sing da onsilaga khumlibado Sadhu na hairai moibo officer ro second tara manga da meter sama sin ngamgadro moibo UPSC CFEF da 100% phangam gadro officer ne na moibo officer amana oiba ngamba thaksu yaude
मोइदे अइना हेना तेले ले अदुबु करप्शन हाइबसिना मरम ओइरगा अइ माइथीबने लक्ष्मीना अमु नंग याम सावर माले साधुना अमु हाइरई अइ कैसु साउदे लो हाइबसे पोलकपदगी अइगी इदा यावदुना लागलबने अइगी इपा इपुदो पुलिसता लोइना लेरई अइ असेंगबदी सब इंस्पेक्टर ओइजगदबने अदुबु सेल पीबा ngamdabadagi constable ओइबा ताखिबने अदुबु अइना केस असे सॉल्व तौरबदि सोइदना अइ इंस्पेक्टर की प्रमोशन फंगबसु याय लक्ष्मीना अमु केस सी कमाइना सॉल्व तौगदोइनो साधुना अमु यामलबा मियाम मरक्तगी तोंगान ताबा अमा खनबा हाइबसे यामना लाइबा थाबने लक्ष्मीना नंग हाइनिंगनिबसि अइ ज्ञान ताबा ngamdre साधुना अमु करप्शन तौरिबा मयामदुगी मरक्ता अचुंबा चच्चाबा मी अमा थीबा हाइबसे यामना लाइबा थाबने अइन ऑफिस खुदिंग चत्तुना अदुंबा मीदो थीगनी लक्ष्मीना अमु अदु नंगदी ड्राइवर नि मोइना थाबकतो कैसु नंगोंदा सिनरकलोय साधुना अमु अइ मेडिकल लिप लौगनी अचौबा अचुंबा अमा तौंगनबा होनाबदा ओइदबा मचा अमा ngangbadi कैसु कायदे मथंगी सिंदा आदित्य अदु कोर्ट अमागी ममांगदा चा थक्तुना लैरी मागी मनाक्ता नुपा अमा चंगलतुना फाइल खरा थनमलगा चटख्रे तंजा अदुदा सुर्तीना होबे होबे गाड़ी थरोकपदा मागी गाड़ी मचादुना उकिल अमागी गाड़ीदा थमजिनख्रे मिरक नारक येंगलगा मागी गाड़ी मचादो थरोलगा मफम अमादा खांख्रे उकिल अदुगी ड्राइवर अदुना सुर्ती मैडम कइनो तौरिबसे नंगना सारगी गाड़ीदा दाग ताहले सुर्ती नामु कइनो नंगना कोइलाउ लाउरिबदो ड्राइवर अदुना हारई माना अखोइबु लेमना थारारोय थाबक सोइदना तत्लनि कइनो तौरिबसिबो सुर्ती नामु गाड़ीदो अइना थेंगिबा नत्ते तंजा अदुदा उकिल अदु थोरक्तुना कइदौरे हाइबदा ड्राइवर अदुना हारई सुर्ती मैडमना खामनागा लैरिबा गाड़ीसिदा थेंजिनबने अइना चा थक्ना थक्ना लोइ उहौरे सुर्तीदु माना नत्ते हाइना अमु खुमलाई उकिल अदुना अमु गाड़ी थौबदो फजना तंबा याद्रो येंगो नंगना अइगी गाड़ीसिदा दाग ताहलिसे अइगी पैसा नंगना पीगदबने सुर्ती नामु सर कार असिदा अइना दाखम ताहनबा नत्ते अदुना अइना कइगी सेल पीदोइनो उकिल अदुना अमु अइगी ड्राइवरना ममित मंगना उहौरे हारिबसिदि सुर्ती नामु सर मितना उहौदना उहौवे हाइबसु अदुम याबने हौजि अइना नत्ते हाइबगी प्रूफ पीगे अइंगोंदा मिनिट अनिगी मतम पियो मागी वादु उकिल अदुना सु यारमे सुर्तीना हाइरई कार सिदा दाग ताहनबसे अइना नि उहौवे हाइबा नत्रो अदुदा ड्राइवर अदुना होय हाइरई सुर्ती नमु मखा तारई नंगना कार से असिदा थौदोलुरगा दाग ताहलकपा नत्रो अइगी मिनिट मंगना उहौरिबने अदुगा नंगना हुजि अइंगोंदा ताइसनदना सर नुमित हुमनिगी मांगदा माना अइंगोंदा लुपा 500 पुगे हाइरकपने अदुदा अइना याखिदबने ड्राइवर अदुना तौरिबसिंग अदु आरामबनी हाइनबा तंजा पीदे सुर्तीना मखा पुंगदा तासिलाई सुर्तीना हाइरई सर गूगल की मतुंग इन्ना नुपा 80% ना नुपी से गाड़ी थौबा हाइति हाइना लोइना खले अदुना माना पीरिबा स्टेटमेंट से अचुंबनी हाइना लौबा यारोय मरमदि माना नुपी सिंचे गाड़ी थौबा फजना हाइते हाइदुना हिरा सिबने आइदि ता सेंगना लांजदबनी सर तंजा अदुदा आदित्य चंगलतुना हाइरई सर की गाड़ी दा कानाना दाग ताहलिनो आइसु खंगे मसिगी नुपी सिनाने सुर्तीना नंग उहोब्रा हंगलकपदा आदित्यना हाइरई नंगना स्कूटर टू 45 किलोमीटर पर आवर थौबा मतमदा नंगना नसागी बैलेंस टू कंट्रोल तौबा ngamdabani नंगना ब्रेक अदु फागे होनरकपा मतमददी मतम अदु थेंगथरंबना ब्रेक की काना खिदबने अदुना नंगी स्कूटर दुना मागी कार सिदा थेंगबने सुर्ती नमु नंगना ओइदबा ngangnibatu करिगिनो मदुगी प्रूफ पीबा ngamgadra आदित्य नामु नंग प्रूफ यान पाम नत्रो असी हारगा उकिल नुपा अदुदा मोसिलगा हारई सर मागे स्कूटर दुदा येंगुसे होजिक मागे स्कूटर दा सार की गाड़ी की रंग खरा सोइदना पगलंगने असी हारगा सत्के तौबदा सुर्तीना यारमदे मदुगी महु सुर्तीना हारई सर मितोब असिना हाइबा वा कइगी तारिनो आदित्यना सर अइमा कनानो करिनो सु खंगदे मंगोंदगी सेल पुरबसु लैते अइना सेंगबसे हाइबदा अइगी तोंगजबसु करिमता लैते उकिल नुपा अदुना सुर्तीदा ओनसिनदुना हारई नंग हुजिक लुपा 2,200 पीरकदबने मदुदा सुर्तीना सर अदुदा यामले अइगी तोलोबतगीसु हेना यामे अइ हुजिक लुपा 50 खक यावरे उकिल अदुना लुपा 50 अदु लौरगा अवारपा सेल अदु नंगी तोलोबतगी कक्कनी हायरगा चटख्रे मकोय चटखेबगा सुर्तीना आदित्यदा ओनसिनदुना हारई कइगी नंगना अइंगोंदा येलगिनो मदुदा आदित्यना येंगो ड्राइवर से तोलोब नंगना फंगनिबदुगी तंखाय अमतंगने सुर्तीना मु ओ नंगसु मोयगुंबा ड्राइवर ओइरे आदित्यना होय हारगा चटके तौबगा सुर्तीना मु आदित्यबु खामगा हारई ngaha nangna gari manungda pokhiba angangdugi maming thonbagi thoram ama friday numit asida tawgani aduda nang su soidana lao mathangi sinda aditya adu voice record lauri man hairei ai gabbar ai hujik amu halagle ai khoigi chatnari ba system singse pura angangi diaper du mangaire masi amada cholaga masi amada kangbado ai khoigi system asisu mafam amadana fajana chalai aduga mafam amadana kaisu kana dabagi mawongda leire sarkar gi office singda thamoi sengna thabak tawba हाइबाबु करप्शन सिमा गायरे लाक्लिबा इराय नुमित
asida PWD gi corruption list ado soidana thoraklani aduga September gi tang ani asisu ningsingo maramdi numit asida PWD gi chair amadi matam pumbagi oina hanglaga leirani mathangi senda sadudu misam saraga office amada lakpada magi che changdu laktana langthorai aduga ma masasu office nungdagi inthorai saduna hairai sel pamdrabasu kaisu kaide adubu aingonda tathi tawina tawbasidi tawno maduda mapanda phamlaga type kana tawriba ahal amana hairai kaidawrage nupamcha saduna hairai paisa lau haibasu yade sumai tawrdi lebak se kamaina chalai dawre aladuna mo office asida di corruption haibado pumtok tokre maduda saduna hairai adudi kai marangino aladuna mo yumthang nabada heart attack tawraga mi leitrabadi yumthang nariba atopa sing adusu heart attack tawdana ba sajel tawbasi hongna sane siga samanana collector ama hat khradi atai do magi asoiba sing do loina semtorokpa tabane saduna mo adudi sida leriba mayam se hana mamangda corruption loina tawramra maduda haladuna hairai tawi sumnagi mi ama khaknatana maduda saduna midudi kanano hanglakpada haladuna anus more kawi hairai saduna mu anus more di kanano hairakpada tanjadro lakshmi na call toraktuna Gabbar gi city ama mung lae hairai mathangi sinda police station da Gabbar na tharakpa city do tare city aduda ngasagi makha do tarai habadi city adu thartingai da recall lagu matamda Aditya na mati ama ngangi badugi makha do ekhoida amuk tahalakone September tang ani sigi numit asisu ningsingo numit asida PWD gi chair madi matam pumbagi oina hanglaga leirani aduga corruption tawriba kangbu sing kaigumba noigi nasada yamna kiba fawraba masimadi khango Gabbar do noigi nanakta yamna nakna leirabane hojik mafam khodingda Gabbar haibasi kanano haina hangnaba horokle adubu Gabbar oiriba Aditya sidi mayamna khangnaribani na madi mirakta fongna leiduna college ki angang singdu lairik adum taklibane somdasu nupa amana Gabbar gi group aduda yawba pami haibada mamanaba mana police na phau thiba khangdriba Gabbar du kamaina nangna mogi group adu yawrdoino harai mathangi senda PWD gi office amada ulai officer adu matha sana phamlingai da pion adu changlakduna sir wakhal yam waba mali harai maduda officer adu na harai wa yam hanganu Gabbar na karamba office da lakadabano haiba khangba ngamba nate maduda khanbadai leina ama oirabane pion adu na mo kaigumba mana ekhoi office sigi corruption tawbasingi list ka semlaklabadi sarna makokta soi leirani officer adu na mo aina somda BP ga mafam ngarang ama khangdre aduga nangna amu asopada thum thaksilaklibani ne ado Ramesh Power du su corruption tawba yawbani magi di lupa kayano charamida pion aduna mo sir magi di crore chani panga taradani adubu adug yambado sardagi amuk mana crore tarar taribane ado tara haise yamagu leiba number ne officer tu ipa pakatna adu kaidawraba hairai pion aduna mo kaigumba Gabbar na mi tara farabadi sargi lucky number se 10 taredana mane haribasi mamangda tara faraga mapan thatolaga tara subadu hatkibadugi officer adu da phagi tawraklibane adu tabada officer adu na pakhana yare amukta lepo ado Ras Naik kina kamdawa pion adu namo Gabbar na collector to hek Hatpa numittagi moidi senja thumja loina lekhre officer adu ipa pakhana ishor aibu amukta kambiu haina machinda solingai da nupa ama changlakpadu da khangpre khange nupa adu na harai sir aigi file do sign tawbitribra advance oina crore ama makhai chu pijakhrabani aduga se sina awapa crore ama makhai dune officer duna nang lakpa yamna fare hana pirakpa crore ama makhai chu pukhro hoji amu officer adu staff singi mamangda lepdaga harai aina haidoi wase ai siba changba punsigi wafamne office asidagi kana gomba mi amana ai sel chai haina pau pire aduna ai ngasidagi amukhana sel chararoi aina contractor asidagi lupa crore ama makhai hana loksilure magi thabak taunabani haiduna aduna magi sel se ai hojimak handokle contractor aduna sel adu low haiba yadre adum thamjelo hairakpaduda officer aduna aibu haranba pamnira nangi file do asobe yawdrabadi soidana sign tawjarake hairai officer aduna staff sing aduna mo onsintuna makhatai aina lawruba sel sing ado masa da loina muk sinakhragani somda police station da mulai biswas hawana hairai sir hojipung kun mari da ngasilakle state asida PWD officer lising ani na lairibase aikhoina loina protection piba kaisungam loi commissioner namo adubo aikhoina corruption tawriba officer adudi khantolaga protect tawbadi ngamgani na maduda inspector yadab na hairi sir na hariba idea do yana faje commissioner namo Gabbar na thiribase corruption tawriba moidu khangni aduna khwaidagi corruption tawba misakto kanano haibadu thidoro thakur namu sir officer amatana moi masado corruption tawi hairak loi
Yadamna mo summe huran ba madana ai huran bani kamai harakani mathang sinda PWD gi officer mayam du masa masana corruption tawgiba singdu haidok charaktuna police station da pulap thamjilaktuna moibu protection pin ba hairami tanja du inspector Vikas sanglaktuna apinga phai oina harai sir ekhoina PWD gi officer protection pin ba honoring aida governor district collector du fakhre mana tawramni ba mayam se somda ekhoi bu mai lai thok halaga asomda plan ado mai pangna ba oiramle commissioner na mo harai station singdo alert layu haiko aduga mana collector du kadai da thami haibadu thidong na batau haiko Vikas na mo sir moi singa sina kamai tawgani commissioner na mo moi gi file sing je lauraga ACP da pikro somda mu collector du pharaga thambadu ulei collector du na sauna ai kanano khangbra ha Aditya na mingkhara panduna makha tarai moi singa se kanano khangbra matuda collector du na kari sukhumde Aditya na makha mu tarai moi mari ase farmer Chanipanga Budra Tarir Aduki Manungagine Aduga Makoi Mary say Mamang Jahida Masama Tanda Sijakibane Moina Sijanagata Sing Adu Sugar Factory Private Sector Amadi Minister gi Farmhouse Singda Taiduna Loina Siena Kibane Aduna Maram Waraga Mogi Farm Singado Lake Rock Kibane Highway Tabak Singado Taurubagida Nangna Crore Taraga Nipan Funky Natra Collector Dunamo ID Minister Singaduna Tau Hibadukak Japsana Tokibane Minister Nani Siase Pirali Basijo Aditya na sauna mo harai Minister Singh adugi wa pusilakano madu pusilakpagi mathau su tade leibak sida leiriba minister ayamba lairik haiba natte moidi criminal ngaktani aduga nangdi collector ni lairik laisu hairaba misakni nangna miyamgi namak thabak tawgani haina wasakhrabane aduga kaino nangna tawribase nangna sana su adum khangjaramgani nangna farmer sing adugi thawai soidena kanba ngamgani haiba adubu nangna minister Singh dagi sel lauduna moina haiba khak tawbane natra aduna huzik aina nangonda pigadawribase amu harau logo tabane asi harga Aditya na pusina ba ingi tawgre collector dun ai soikhre ai bu sa sabuk to pipiu ai amu hana sel charger roi harai Aditya na oiroi daba khadrak madrak nasana soiriba mayam adugi tat pat ki wahini kaiguma soigre harga loimak sop to ba yarabadi court amadi police station leramgidra soigre haiba wahise ai gi khwaidagi tathiba wahini mathangi sinda huzik collector du halaga mafam manda yanduna thanamle Mathangi senamada mu Aditya du ngasai gari manungla pokhiba angang adugi maming thon bagi tharam du yawbalai angang adu mana pamlaga nuksina chupirame angang adu ubada Aditya du yamna nuksiba chu pharame huzik Shruti makho ani wari sari Shruti na Aditya gi masada tariba dakpham do yenglaga nang mihar para hanglai maduda Aditya na city accident thokhibai ni khumai Shruti na mu nang han angang unakhiba numit aduda nang angang do pamlaga namit ira chen khibado ai ui adugi am sensitive oiba nangna mi halamgani haiba sisu ai thajadeda hojik makhoi ani nungsinana isai ama sak mathangi sinda Sadhuga nupa amaga unarami mana nupa adu da hairai sida yawriba moigi office ki staff sing asida karambana khwaidagi hena corruption tawi nupa aduna yenglaga hairai biji hariba sina khwaidagi hena sel chabane ikoi kuidna madi gari asowa amasu laikhrabani machanupi luhongbada chana kg chamaga yangkhaini ullibasi moi atai se loina corruption tawani aduga wasim sik hariba simadi kaishu tawdabani madi pukchel yam sengbani adubu ma achumba chatpada sara so helani mathang sinda Sadhudu mana khonggalakpa migi listing adu yenglaga kokanna thadari mathang sinda Aditya amadi Shruti du unarami Shruti tu phone mena sum lakpana gari na thengduna Patel hospital da pukhalai Shruti du kaisu yam sopa natte adubu test mayam ama taw harai maduda Shruti na harai minor injury asigi dama iriba test mayam asi darka tagadra meda maduda doctor nupi aduna amu test sing se tawthopio natrabadi fatanung da tholalaga aikhoida amu tainerakani Aditya na amu madam madugi damak kanata da blame tawjarakloi aina haijabadi accident thokpodo ai mitmangna uhawe kaisu kanba accident natte doctor aduna amu adu oiradi kaidobagi sida laino yumda oina bandage ka do yetpa yatra asi haraka doctor adu machinda tamna musole hujikangi lairik laisu hayu singjina doctor se moina oibedu ngaire somda hospital adumakta da nurse ama changlaktuna emung adugi mioi singna normal delivery tawsi harai haina doctor amada pautam lami doctor aduna harai nangbu fanasu kuiramlani thabak tawrali base patient da kamai wari sagani haiba fau khangdrabra sanari ba wari du Aditya su mapandagi lona tarame doctor aduna mo operation tawraga popa sina khwaidagi fai hayo nurse aduna mo adubu moina normal delivery pami angang du poko matamdo adu ngai ge hairi doctor aduna mo normal delivery tawrabadi kamaina hospital se chalaigani se lagradi tolopti kamai pigani moina sungairadi choingamlaga daitangam loi hayo aduga medical tam aru aruba mayam asu haijilo
Mathangi sinda counter da nupa ama sel thirame mana sel do hek thiba loiraga receipt ama piraktuna bibe ko nupa ama na hairai si se pisalaga nangi nupi ga siba masa do bukhiba yarane wai du ta nupa du ngakna kaino noina hairi base bibe na nangi nupi do ngarang numidang lai khidre nupa aduna sauna hairai karamba matam da lai tribano ai ngarang numidang su angang siga loina na lairibane noi engon da haiba yaina siram dai mi koptu da mama ga una jauna ba aduga ngasai ayu nang naibu sel lawruna ba hairapane aina paisa lawraga queue da sangna lepa faw nang na aigi nupi sire haide bibek namu aigi thaudi sel pana ba khakne patient jingchin ba nate aduga ai khoina sel thire ba khakta da sumbagi information se haibane maramdi han haidolabadi senpi da na chach pratigam dawa nupa aduna sauna queue level pa miyo sing aduna onse laga harai aigi nupi do ngarang sibani adubu moina kaishu haidabane nupa aduna counter da onsin duna mohai mamang hapta dagi noina haiba senpang khudimak aina amata jitha dana fi khibane se sel se yam pamabdi lawro sel se loina lawro adubu noina aigi isa nupi ga mama ga aroi boina unhamati ngambi gadra pepek namo mister masi hospital ne aikoi da yam problem thoingano nupa aduna sauna lawra I madudagi pepek na makhamu tarai nangna yam problem oiradi inang nangna sarkar gi hospital lebani adu to ina chalo Aditya adu mafam adudagi thokre nupa adu di upai karisu leitre Aditya adu mafam adudagi amu thoraklaga mahaki thabak ama leire hairaga Shruti du auto ama tonghandon thadokre Aditya du hospital dagi khara chatholaga leiriba sarkar gi hospital amagi manakta phamduna leiri tanja adura nupi amagi mapurebedu sibagi kaptuna leiri nupi aduna pendana sole he sir mana lanthumju loina juarda thadoklamle ai buisa ani sika kamdongna lehogani wai du tabada Aditya du wakan munna khallaga machinda sole isor matomtana thabak se loina tawba ngamdre aduna aigumba sathiba kharana tawnaba thabak kharasu sinabire mathangi sinda hujiki asiba masado ngasai patel hospital du pukhlai maduda ngasai angang normal delivery yaro haikiba doctor aduna admission thuna tawro hairaga asiba hakchang do manungda pusilhankre Aditya na selgidi kaishu waganu kharakupna yengbiyu hairai aduga doctor aduna hoi kanna honagi hairaga changkhre makhoi sangkhibaga Aditya na nupi adura onsilaga nangi nupa si insurance ka yawbra hanglai maduda nupi aduna yawdi hairakpada Aditya na laklo hojik insurance anauba aman leire asi lawrase hojik pusin kiba masado doctor singna check tawba sire haiba khangle adubu makhoina sel lokthokpa yanaba haiduna karisu haiduna treatment tawba sarame aduga makhal makha kyagi hidak leira o haina hairai Aditya na hidak sing adu lawruraga nurse tamu pisilai aduga moina lona thoraktuna hidak sing ado pharmacy da handolami asumna bongkoina oida padaba tawraga doctor nurse amadi pharmacy family sing adu tawraga sel chari bane ngaki matungda ngasai doctor do thoraktuna Aditya da hairai anabase serious yamna oire magi se hemorrhage ne aduna neurosurgeon ama tanadaba yararai Aditya na mu noina kauning ba doctor kauro anabase bu fani harabade maduda doctor aduna nangna haise soidrabra adubu neurosurgeon asi kaubagi lupa lakh ani changani haragi Aditya na adudi karisu khanganu adu harakpadura doctor aduna Dr. Verma adu phone tawduna kau hairami Aditya na hospital ki counter da paisa do loina thirami aduga paisa du Balaram nakpan gi mingda ka o hairami hujing haki manungda Dr. Verma su yoksilake Dr. Verma du Aditya na wari sage haiduna khambada kashu hairamdana khunna ngai ko haina ingit tawramlaga manungda changkhre maga lakminaba doctor amana kaishu khalunu ma bo soidana kange haraklame Balaram nakpal gi nupina mu hairai karamba minu moisibo asiba fawba heklima thadi Aditya na mu mathang among moina kai tawrake haibado yengsi hojik somda ICU room da mu ulai Dr. Verma na hairai noigi hangtaktagi aise nongmadi soidana khudong thiba taba soide asiba se masa se pumthaba bu hore sigi phibam sida koina thamba yaroi doctor amana hairai sir ma paisa tingbada kaisu pamu laite aduna yariba makai paisa lokthok akhoi gi share yam phangdoini Barmana mu phare adudi kuidringai da akhoi gi dharma se haurase asi haraga doctor ani yamaru eba wari ama sabagi mawongna thorai Dr. Verma su thorakpatuda Aditya na changsilakpada ngai kho haiba khum amuk hadak su makhutto sign tawrai Aditya du Balaram nakpal gi nupi amadi macha nupi ani duga punna phamduna leire Aditya na hairai hojik moina sanari balila se matam loirabane Aditya na macha nupi ahalduda video number hairadi horen video namu hairaga phone adu pisilame aduga video du doctor da focus taw haina hairame Aditya na makham tarai hojik doctor thoroklaga I am sorry patient do kanba ngamhaudre pukhalakpa khitang thengre soi haraklani haina baga Dr. Verma du doctor amaga thorai haige tawbaga hojik Aditya na haikiba wahai dumak Dr. Verma na chapchana hairai
Aditya upay amatadi tawbiyu harai maduda Dr. Barman amu kaino haidubo masi sire haibane. Aditya mu adu oirasu nangdi specialist ni aduna amuda try tawbiyu. Maga thongminarapa doctor ngasai normal delivery yaro haigiba doctor aduna harai nang ngangido kaino masi sire haibane asidabo kamaina treatment pidoino. Aditya mu kaino asibadi treatment tawba yadra maduda doctor aduna kaino nang ngangido harai Dr. Barman amu karino asibabo kamaina layingdino. Aditya kaigi yaroidono masi Patel Hospital ni asibasu sida adum yengba yai hai magi waduda Dr. Barman sauna ngaurobo ha asibabo kamaina treatment tawdino. Handakti Aditya du sauna death certificate puthoralaga harai kari ki yaroi asiba layengba che si kaino khangbre yengo. Aditya na puthoragli badu ngasai government hospital dagi Balram Nakpan sibagi death certificate aduni certificate adu Dr. Barman da pirame. Aditya na certificate adu lauraga sauna mo harai Hana siraba misi noina manungda pusillaga aibu pung taruk supna phamhan bagi maram se karino masi siriba misi ki death certificate natte hospital asigi death certificate oira kadabani khango tanja adu Burma ga thonginarakpa doctor aduna death certificate adu lauraga mayada namsinkre. Aditya noklaga atopa photocopy ama putholaga harai noi lupa kya pame ha hojikti kibeta sur phaba honba ngamdrabara. Tanjadura counter da lairiba bibek tu changlak tu na bill do pirai aduga counter da lak ahum thiraga asiba masado lawba yaraga ni harai. Aditya na mu harai asiba masase noina santi nakpal gi mingda lak yankhai gi check idri phawba mafam amata da puroi wahai du tabada doctor ani duga bibek adu ngakna yengna duna laikhre. Aditya na mu harai noi gi dharma do loire hojikti noi gi boss to yam thuna ko. Aditya na nupi masaduna record laukhiba phone adu laurokpaga bepeng na phone adu hek munge tawbaga Aditya na khupang na tharame hojik hospital gi MD aduga unarame aduga wari pumba tamlame. MD aduna mapada call tawduna problem ama laire harame maduda mapana problem acha amagi aibu Dubai dagi thoraklo hairibra nangi problem di na sana solve taw hairaklame adumna hairakpadagi MD du upai leitraduna Aditya bu kawra o hairaga unarame. MD na hairai nangna khonggatliba evidence mayamdu lak yankhaiga sinaba pami natra. Aditya na mu laikhidraba Balaram Nakpal gi nupi Santi Nakpal gi mingda lak yankhai gi check irakadabani aduga aina direct case oina tingkhiba lupa lak mariga lising humfuga chamri humdra manga aduna case oina ifamda sinagadabani. AMD aduna happy minna ingit taw khibadagi Aditya da changlaktuna attack tawba horai adubu Aditya na line fudarame aduga hairai nangi napal do thadok laga irem lemna aina haibudo tawbana fagani natradi saru sayang tekpata natana hospital asi matam pumbagi soiduna thengjilhangani hojei upai leitraduna makhoina haina khibadu muk tawrame. Aditya na check adu Santi Nakpal da pisilaga hairai se loksilo masi nangi nupa gi insurance ki check ni masina nangi ipuroibagi awar pase mention bangamloi haiba khangi adubu masina punsido hingbada khitangdi laithokani haina khale se masi loksilo. Santi na hairai thagachari aigi ipuroibana hinglingaida tawba ngamlamdaba thabak ama mana siraba tungsira tawre asi haraga Santi du chatkre ma hek chakhibaga Aditya na hairai nakhoi doctor ni doctor amagi mathau phajana to doctor haibase miyamgi seba tawnabagi leibani noina oida padaba mayam tawraga seng khongopatu natte doctor amagi mathau se tasengna noina tawribase yamna ikainingai ni doctor aduna sorry harakpada Aditya na sorry haiba wai se sengna tukachai asi haramna ga chatkre. Mathangi sinda Patel Hospital da miyam ama lakduna hospital adu thengjinaba irang kanna horame. MD na lakpaduda gari adu da miyam aduna yomsillame bibek so mu gari manung adu ka khalaktuna harai madui nupa aduna ekhoida oida pada ba haijilaga paisa so lokre aduga mana evidence sing adusu media da loina sinaramle hojik gari adu da sum onsulakpaduda MD du sauraduna nongoi paraga makhata kumtharai mana mathakta blank fire tawduna mi sing adu kinaba tawrame adubo yamlaba miyam adu omsilaktuna phubada hospital adugi MD du sire. Mathangi sinda hospital asigi mapu oiriba MD adugi na mapa oiriba Digvijay Patil du hospital tamna lai magi PSO baluduna hairai sar yumda hannaba tawrasi asiba masado yumda puramlagani PSO aduna yumda hallasi haina hanjin hanjin harakpada Patil na sauna hairai nang aise kanana khangra aise Patil ne Digvijay Patil aise brand amani mana aigi isanu padu Hatpa natana aigi mingcha thianduna aibu singnabane aima bu Hatpa pame ma halaba tungda isanu pagi mathau mangam pangthokane. Dr. Barman hairai magi masakto mayamnadi toina ure hai
अदुबु महाक्से कानानो करीनो कायदा लेबनो हायबदी अमत खंगदे पाटिलना अदुदी माना मफमसिदा सट लारगा पुमनमक्से लोय मांगहलमलगा नोइना तुमेन येंगदुना लेहौबनीने पीएसओ अदुना मो लुपा लाख यांखै सिन्नखिबा नुपीदुना फाव मा मसक खंगदे हाय नुपीदुना हायबदा नुपादो मागा सरकारगी हॉस्पिटल अमदा थेंगनबनी हाय नाकालदगी बिबेंगना मो सर मदुई नुपादो हॉस्पिटल की सीसीटीवी कैमरा ददी सोयदना उगनी सोमदसु साधुदो बार्बर शॉप अमदा लाक्तुना मकोय कगले ngasai mana miyoi khara gi lesi khatkibadu makhoi du da pukchel sengna thabak tawkhiba moi khara yawbadu kamaina mari leinarangani haina machinda murum sole babar aduna sar kai dawre harakpata saduna harai kaigum kanda aina khanba wakhal sina sum phal taraktrati itomda wari chaje tanja tu nupa ahum khak changlaklaga college reunion gi wari chabadu da sadu du wakhal lai ngasai mana khongkat pa list ta tongan pa office singdagi sel cha da ba miyoi ani hum yawbadu kamdawna connection lehengini khalambadu su अखोई सोयदना कॉलेज पुलप ओरंबा याय हाइना वाखंदा लाई सोमदा सीसीटीवी की फुटेज सिंग अदु येंगबा लांगनारी सोमदा मुक साधुना पुलिस स्टेशन दा लाक्तुना मान हाइबा मियोय मरी दुगी मिंगदु कंप्यूटर दा एंट्री तौदुना लक्ष्मी दा यंगहलमे तौरिबा थाबक तो लोनने कईगुमा मथक थोंबा सिंगना खंगलबदी साधु दा सा तागदोरबने मोइना हुजे येंगलिबा मियोय सिंग अदु कॉलेज अमत्ता मानरमदे मदुदा साधुना मसीदा थोलिबा सिटी पोस्ट ग्रेजुएशन गिनी अदुना ग्रेजुएशन दु कदाइदा तोरलगे अमुक येंगु हारकलमे मदुदा लक्ष्मीना नंग सोयदना खुदोंथिबा ताबा तारे हरई अदुबु साधुना अदुमक तौ हरकलमे सुम येंगबदा मखोइसिंग अदो नेशनल कॉलेज हारिबा अदुदा लोइना ग्रेजुएशन तौरपो ओइरमले अदुबदा साधुना हरई ओ पुक्सेल सेंग थाबक तौरिबा ऑफिसर सिंजे मफम सिदगी थोरपंगा ओइरे अदुगा मखोइना थोरकलिबा मफम नेशनल कॉलेज तुदा गब्बर दु सोयदना लेरंगने सोमदसु सीसीटीवी दु सुम येंगलपदा आदित्य की सक्तम दु ओरे मथंगी सिंदा सदुदु मागी सुटी मतम लोइदुना यूनिफॉर्म सेटुना लक्ष्मी का पुन्ना मा स्टेशन दा लाए परवेश ना हरई नंग हेक्सट किबा नुमितगी नंगना तौरंबा समोसा लौबी थाबक तो आइना लोइ तौरबने लक्ष्मी नमो नंगना खंगदा तौरिनी अथुबा मतमदा गब्बर दो माना सोइ फारदबने मंगोंदा सॉलिड प्रूफ लैरबने मदुदा परवेश ना कांग्रेचुलेशन हरई सदुना मु मा हप्ता अमगे सुटी फंगलबदी गब्बर दो आइगे स्कूटर सिदा हापगा पुरके हरकलमे लक्ष्मी का सदुगदु ऑफिस में नुचंगे हाइदुना थोंजिमान जौरपदा ऑफिसर मरीना गब्बर की मतंग दा वा खनबदु उरमे मखोय चंगदबिदा थोंजिला दुदगिं हा येंगदुना लै सदुना हाइरई तौरिसे येंगो मखोयना हाइनरी मयामसे इंटरवल दी थादौरमनी अदुबु कइनो हाइबा अमता पुथोपा ngamजिसे होरेन फाव अदुम कइम पुथोपा ngamदना सुमाय लेरेदौने लक्ष्मी दु नोकलगा थोंदो हांगदोलगा चंगलई सदु सु चंगलपा उबदुदा इंस्पेक्टर यादवना हाइरई लेंसिलाओ साधु महाराज नंगना सिदा लैबसे पुलिस स्टेशन गासे पुमसेंग सेंगबोय निंगी ngahanggai कइदौरुरे सदुना मा मतम खरा सुटी दा लैरुबने हरई यादवना मु नंगबो चिंगा कारगा मेडिटेशन गा तौरब्रो नंगी मेडिटेशन तो लोइरदी सिदा मुक थाबा खरा तौरसे सदुना मु सर आई नुमिन मंगानी दगा सुदी पिबियो यादवना मु नोलगा ठाकुरदा येंगगा हरई पुलिस स्टेशन जे गवर्नर मथक मखा ओलहले अदुगा साधु महाराज सिना सुटी मुक दरका तारे हाइरकलेने मोइना तौरिबदु साधुबु करेमनरिबने सदुना मु सर गब्बर फाना सुटी दरका ताय वाहिदु ताबदा यादवना कन्न लौरई ठाकुरना मु हाय कोक तो चाबो नंगबो हा नंग हुजि फावबो जेम्स बॉन्ड साबा तोमद्रे नंगना खालिसे अखोइना ngamdaba थाबक तो नंगना ngamni सिरो नंग गब्बर दो फारबो साधुना हौजिमकी दि फाद्रि अदुबु फादि सोइ फारनि हरई इंस्पेक्टर विकास ना मु हे स्मार्ट ओइबा साबा नंग फाबा पुनबसे याम पामी नत्रा अदुना आई थाबक अमा सिनागे आइगी नुपी की हुई अमा मांगखिबा नुमि हुमनि सुरे अदुगी हुइदो फारगा पुरो साधुना मु सर आइबु थाजबियो आई गब्बरबु फाबा याबगी ओथोपा लैरे हदकते विकास सवाटु साउना हाइरई ngasai तागी याउना ताबने नंग आइना नोंग फावल लैनिंगोइदबा मफम अमदा ट्रांसफर सोइदना थागनी थोखरो चलो सदुना लास्ट चांस ओइना अमुदंग पियु हारपता विश्वास सवरना साउना हाइरई आइना थोखरो हाइरबदी यामना थुन थोखरो सदुना हेक थोके तौबगा यादवना अमुक कौरई मदुदा सदुना लेपगा सार आई खंगे समोसा का चटनी का पुरो हाइबा नत्रा मोइना साधुदा तौरिबा मतौ अदु उबदा लक्ष्मी दु यामना नुंगाइतबा फॉर्मे मथंगी सिंदा आदित्य अमदी शुटी दु लंबी दा लाई इनक नंगना दिग्विजय पाटिल दु गाड़ी सु खानिबने मागी पीएसओ अदुना फोन दा वारी छाबा लोइबगा हाइरई सर मुंबई सिदा लैरिबा बोटर लाख मरिफुगी मनुंगदा आदित्य की फोटो अमता याउदे हाय पाटिल नामु आई अदुदा खंगदे अथोबदा माबो आइगी फमदा सिनौ तंजादुरा मखोइना गाड़ी खानिबा मपादुरा आदित्यगा शुटीगसु यौसिलई शुटीना पाइरकपा पोट अमा तागिदोरे हाइदुना आदित्यना तादना होनबदा असोमदा माय हेक लैथोकपगा पाटिल दु माय लैथोरई उचिनासिना मखोइ अनि शक्ति उनाहुद्रे हुजिक टैक्सी ड्राइवर अमना आदित्य अमदे शुटी दु लोहंफमदा थिलई मदुदा टैक्सी ड्राइवरना
पैसा हंदोरके तौबदा Shrutina karamba matamdagi taxi driver na extra charge lawba lepkhrage haibada Gabbar lakpadagi police na maram chadana driver dagi paisa lawba lepkhibadagi driver singju moi masana tanjaba paisa to lemdagi extra charge lawba lepkhre haraklame Aditya na paisa to dum paisin biro haraga makhoi ani changlai hojik luhongbado sum yengningai da Aditya du magi punsi wari matek ama ningsinglai Sunaina makhoi ani luhongbagi mikubado ningsilaktuna isai ma susai isai du heksakpa loibaga building adu ningkhailaktuna masing yamlaba miyo mayam ma sirami maduda magi nupi su yaurame Aditya du Shrutina kauba phawta da gai wakhal du mangduna laikhre Aditya gi mama adu da Shrutina lai chai silakpadagi wakhal lai somda su dikbeje patil na hai haukraba punsi gi thodok kaya ningsing nuraga miyo bagi wakhal se control ngamakte magi watu da PSO na hai misak to kanano nangi wakhal bu pothan ribase nanga maga marakta yengna khrise kari dagina patil namu mai haibase muthat khiba tarabasu masi amada marik ama chitha hobada maduna maram oiraga tumna amuk chalakpa yaribane aikhoi gi andheri building case ki matang do ningsing libra PSO aduna mu chahi mamagi mamang da thokhiba da natra patil namu mane maduda sikhiba singa dugi marakta magi imung manung su yaukhibane asumna sinasi flashback da mohangatuna ulai building adu sabaki matang da yaukhiba collector amadi soil test tobagi report pikhiba officer na singba mayam sing adu patil ga wari chare officer man harai sir building adu ningkhaiba da mi chani ga train thoi amana sire aduga cham amana hospital yaukhre aduga sir mafam du da building charamdai da asoiba khara laikhibane adubu sir gi advice matungina loina yana basinkhibane patil namu noina ibu mafam sida kauri base wafam sing asi tahana bagira officer amana mu sir aikhoina inquiry Chathadana haiduna mi ayambadi loina paisa piraga machine menkhre adubu sumnagi miyo amanadi aikhoigi asoiba mayamase loina khangduna leiramle Patelna kanano ma do koksila o hairaki maduda officer ama hogalaga thokre officer amana makha tarai sir ma singangna basu kharawai thodok tuda magi nupi su yaukre magi nupi do masa su wai sangdebi oiramale Patelna magi ming kai kawi harakpada Aditya kawi harakpaga Aditya du changlai Aditya he yoksilapaga patina harai Nangna evidence mayam do khomjilaga igi thaktak case register tawnaba honari haibatai asi haraga officer sing aduda onsilaga moigi oiba pikhiba share sing du hanglame maduda makhoina loba senpham sing ado haiba loibaga patinna Aditya da onsinduna harai nangna case file tawrabasu kaisu kanaba fangaroi nanguma miyoi kayana wakatpado aikhoina taba khakni moina harakliba wahai sing do munna aikhoina kaisu tasilude aduga moina haiba dugaisu akhoina tawbagi wakhalsu leite Hokre hokre aikhoina sida kaisu tawningai leite aikhoi soikre aikhoi bu ngakpiyo asi harika officer sing aduda soikre hayu haina patil na hairame Aditya du masi lengdana leiri maduda patil na aikhoina soikre haira phau kaigino aikhoida namit yengni bade patil du hogalaga moharai makhoi sing se aigi mi ngaktani nangna aingonda kaisu tawba ngamloi digbeje patil haiba mingse icham chama ming nate masidi brand amane hojik ai nangonda sansani khapige Ahanbada Maharashtra laiba achaw asang amada hekta call tawraga nangna wakalo Aditya to sumting lepakale patinda amuk nangbo kirabro natraga phone yawdrabro yawdraga na ingondagi pira ura haireklame ahanbada Aditya na commissioner ta call tawrame commissioner na phone he paikhalapaka Aditya na hairami building kaibadu digbeje patinna thonkhibani adu he haibaga commissioner na wrong number hairaga call do kakre adu bada digbeje na usitana nolaga atopa amada amuk call taw hairai Mathangamu Home Secretary da call torami adubu wa haiba haubaga asomda Home Secretary na sauna magi number si public ta kaidobagi question santo ino number silu haraga sauna lauduna phone bibadu Aditya na tarame patinna usitana nolaga harai aina mepung khudima paisa piraga loina chen men khrabane nang ka suwa gano nangi su aina paisa soidna pigani building kai bagi thodok tu da sarkar na pikhibado mi amada lupa lakon mangani moina haibada nangidi poktriba angang amasu yauri hai aduna angang du giyauna lako manga du phangba yai adubu yare government da kaisu hairono nangidi aina crore ama pirani aduna punsi anauba ma hauro aduga nungaina leiro nangna sasu na ha oiri nupi ama thiro amuk aduga angang yawba yaina nangna tawri mayam se kaibu kana doino Aditya du wa angang dabi mangak tamang nome aduga file do thamlaga thokpa hoi aduda patilna nangi selpu ko hairai hojik Aditya na thong adu lonsin khai aduga changsilaktuna patil gi mathabak da kautharai patil du longkhalong na tai aduga atopa officer sing adusu phudaba horai debije ju Aditya na totpa ya tole tanjadra thong adu nam khairaga patil gi miyoi sing aduna omsin duna Aditya bu phudaba horai patil du hogalaktuna Aditya bu amu phudaba horai
Hojik mo Adityana yamlaba makoising adu loina phudarai. Patil du Adityana chongkhatuna mathabakta kawrakpada thongnaw adu kairaga wanglaba for adudagi takadaba khitang wale. Adityana thabakta khongpana nelaga thamkhre. Patil na magi thawai kanbina bahirakpadagi Adityana mabu thanamlaga thorakpa hokbaga Patilna manakta lairiba singjang aduna Aditya ki lukhamda kanna thomdagi Aditya du wantaduna laikhre. Asumna sinasi presenta mulai. Patilna magi PSO aduda India da pokpa Aditya kauba mi makhagi details loina khangdu uharai. Somdasu Aditya hoitu mogi kambuna corruption tawba mayangi lesemingada Rabi janglutun harai. Sir, Gabbar fanabagi case asi CBI officer amada sinakre hai. Mamingna Kuldip Pawa yamna sakti leba mi warmale. Police station da mulai Kuldip narai. Gabbar haisipu kanano. Nungthilgi matamda Mina Signa China Lairiba Tanzada collector Singbu Paraga Hatoktuna Yalaga Tanamba District Collector BMC officer Income Tax officer Officer Singje Nungtilgi Matamda Paraga Hatkibangani Hojik Tama Paralaji Power Karishuto Wangamde Masida Ishu Kai Hagadam no Kangdre Because Hawanamo I quick can honor Jarisar Gabbar say Smart Jam over mini Kuldimna Nangi Minkai Kawi Hari Maduda Bishwas Hawat Kawi Harapada Kuldimna Hari Nang Nangali Badubo Nang Nasata Jaribro Aina haibadi nang nangangli bado nasana tumta mayek sengna taribra haibanida aigi famdadi nang nangangli bado icham chamba mi amana ngangba oina oi police amagi oiba police amana chapchana thongna laina nganggadaba khondu mande biswana sorry sir harakpa koldimna moharai nangna promotion medal fange haibadi kanna honaraga fangadabni sorry hairaga fangadabna te koldimna commissioner asopanda monsindra harai sir Nupasi ki maramda hek phangba information gai ai khangba fame magi hek leiba information khangba hek pionda gi hauraga loimak magi maramda khangbudo engonda hayo tanja du prabes changlakuna cd ma puchilai hojik cd du thaduna tarme Gabbar na harai ai amu halakle noi aibu miss tawdabra kaiguma mi jam tinduna sel mayam tinghalaga nangi punsi do manglaba madu lohongma kawe aduga kaiguma mi crore ama punsinduna leiba amabu manghalaba madu corruption haraba government kawe Aduga amaromda paisada Gandhi gi mamai khaktama hape mana pairiba chaishutu di yaude masino oibatai mayamna selgi dama mangta ahliba mayamse aduna mangta ahliba miyoising adugi lisu ready da leire la kadawriba irai numit asida kanagi saruk thungani haiba yengsi yadamna hairai sir sidigi khonjel sida aikoina kamaina langla langjin phangadoribano aikoida mana phongna singnabane adubu khonjel sidagi mabu kamaina phagat kani thakurna mu Corruption tawriba mayam sida yengrabadi aikoigi police masing yamna wale karamba department hana target tawrakani haibasu aikoina khangba ngamde hojik mu kuldimna pamising unarami pami man hairai Gabbar gi city amana laiba pomba se akiba fahalle signa mak kari thorang paikhat pire sar kuldimna mu aina miyamda thajaba piri basini state asigi mayambu sep oina lahen ba haibase aikoigi daitani kaishu warugano mathang question Nupi pangmi amana mo Gabbar na anirakti shure mana sumai tawribase adubu police na hoji phawba karimta tawba ngamdri hairai Kuldimna mu masida mayamna kiba pakhatpa tawbiganu maruina lolaga leiriba pangdraba criminal asi aikoina ki pham thokte ma mayamda utpagi thawna su leibenate aduna niatana leibiyo pumnamak control da leire hariba wa mayamda somda Aditya su news da uribane mathangi sinda office amada police laktuna thabak tawriba miyoising adubu Senarame adubu sigi ona tainabada punigi ASP suksinde du oina fakhre maduragi policing adu station da loina halakna bhaikre mathangi sinda police amana microphone pairaga praja miyam da policing gi mateng pang haina laurga lakpada microphone mari du gari driver aduna satokre aduga police atuna kaino mic se yadrabra hairakpada driver aduna nongmai em toroklaga nangna moi tara gi manungda top ta leibani hairaki Somda mu police station da ulai yadam na harai sir basai ki ASP more su phakre hai because na mu Nagpur ki taude su phakre hai na harai yadam na mu adudi hari se wicket tare ti chatkhre ne Kuldip na sauna harai tawri base cricket match la ha mana ball lang naga ikhoina bet furi raba Kuldip na mu commissioner da onsinduna sir hoji mu ahum di wali phadoise maga ikhoi lamjen tana leire khwaidagi corruption toriba police officer ji kanano noina di khanglamgani haiba ina khangi kanano hairo aigi se mabu kannabane kanamta khumakta butu Kuldipna yadab ta onsilduna yamthuna hairo haina laurakpada gaureni hairai madudagi Kuldipna madi kanano hairai yadabna chandakan gaureni hairai wahaidu tabaga Kuldipna chandrakanda next target se nang oirani section na leiramu haina pau pirame Kuldip tu escort kan loina na lakpa hore
सोमदसु आदित्य दु मी मयाम अमा लाकपतुगी मरक्ता यावरे आदित्य दु खुलाई अमा कोयेंग येंगी तंजादुरा इनक नंगना गाड़ी अमा यादे हाइदुना सेमबगी क्रॉस पाना दु उरई आदित्य ना अथुबदा पाइखली अदुगा गौरेगी मपा यौरपदा चप लेपे गौरेना कैदौरिनो याम थुना चलु हाइना कन्ना लाउरपदगी क्रॉस पाना अदुना गौरेदा थोमदतख्रे सोमदसु कुलदीप होइना गाड़ी थौना लाकपा अदुदा गौरे दु फाख्रे हाइना पुलिस अमना पाउ तमनकलमे मदु ताबदा कुलदीप तु यामना सावरमे मदुदगी महांगना स्टेशन सिंग अदु अलर्ट लैना बाहिरमे सोमदा अमुक गाड़ी मयाम अमा चेक तौबदुदा असिबा हापा गाड़ी अमा कक थौदुना लाई पुलिसना कनानो हारपदा नुपा अदुना मागी मपुगी असिबा हक्चांगनि हारई पुलिस अदुना गाड़ी की मनिंगदा चंगदुना असिबा तु येंगे हाइदुना हेक तौबगा आदित्य दु पुलिस की यूनिफॉर्म सेलगा गाड़ी अमदगी कुमथरक्तुना कैदौरे हंगबदा पुलिस अदुना चेक तौगे तौबनि हारई आदित्य नामो अदुदी नंगना हाइसे चेक तौद्रि नत्रा हुजिक पुलिस ऑफिसर मयाम फागरे अदुना तमंगमदे सिदा असिबा सारगा यौरमबसु असी हारगा गाड़ी थौरलिबा नुपा अदुदा आदित्यना सिदा पुरकलिबसि नंगी बाबारा नत्रगा कनानो हंगबदा नुपा अदुना पुपुगी असिबा हक्चांगनि हारई आदित्यना अमुक पुपु सिरगा कैगी कपिनो कैसु खलुनु मागिसु मतम यौरकना तौरिनी हारकलमे आदित्यना को अदु हांगतोलगा येंगी मदुदा गौरेगी मसादो यौरमे आदित्यना असिबा मसादो मनम चेले नुमित क्यानि सुरगे हंगबदा नुमित निनी सुरे हारकलमे असिबा असेंग मसा मानबा खदक तौरिबने आदित्यना गाड़ी अदु चलनख्रे असेंबदी मखोय मसेन सिनरगा तौरिबने अतोपा पुलिसना येंगुरबदी सोयदना दसा तादौरिबने आदित्यना पुलिस की यूनिफॉर्म सेलगा लैबदु नाकलदगी सुरटीसु उहौरे होजिक सिमिट्री अमदा मुलई गौरी अदु फाजिलगा थमले माना साउना लौरई अपंगबसा नोइना फारकलिबा मिसकचे नोइ कनानो हाइबा खंद्रेने आइहाकसे चंद्रकांत गौरेने पुलिस ऑफिसर चंद्रकांत ने आइबु याम थुना थादो तंजादुरा सुरटी सुमागी गाड़ी थौरगा इनरकपदुना मफमदु यौरे महाना लोटना मसी अमदा लुमदुना लैख्रे नुपी अमना फोनदा गोविंद गवारी सारिदुगी मनाक्ता चंगलक्तुना आदित्यना हाइरई गोविंद करम कांदा यौरकनी मदुदा नुपी अदुना लंबीदा लागले हाइरई तौरीबा मवोंगसिंगदु सुरटीनसु लोना येंगबने गौरेना साउना अमु आइबु हालगा कैनो नोइना फंगदोइबा कानाबसे नोइना फारकलिबसे पुलिस ऑफिसर निने आदित्यना मनाक चंगदुना हाइरई नंग हालबा तुंगदा नंगना लैरमनिबा डिपार्टमेंट दो अफाबा थाबक ngakta tawraktoine masini aina pami base tanjadura sutina lumlaga leibadu aditya hoigi kangbu amana thengnakhre nupa aduna nang kanano haibadu taraduna aditya na mai leithropada suti su ure aditya na suti bu sida pusilaklo hairakname gauri su sauna lawba lepte suti na hairai adi nang na police officer fari che kaigino nang mi hatpa mi phaba tawri che kaigino kanano nang sengna hayo aditya na ai Gabbar ni hairakpada suti du ngai aduga mu hairai kamdongna nangbu Gabbar madubu hekta oithopa yagadra hojik sin asi flashback ta hangatuna ulai Aditya gi masadu lambi amada taduna leiri tanjadura bus ama thorai lakliba bus adu kasara medical camp yauruba medical student ngatane Aditya bu bus manungda pusinduna treatment tawre aduga Aditya gi khonjel hairai aibu thawai kanbirapa makhoi adugi kaigumba khara tawge haibase aigi wakhalda khanduna leikhi maramdi youth sing asigi wakhalda kaigumba ama lei madudi thabak ama tawraga pamabadi punna tawsi pamdragadi kashu kaide kaidawnungda force sijanaro haibasine ima laibak ningba haibase aikhoigi ida yauduna laklabani hariba thauna sing ado aikhoina IPL ISL sanaba amadi kabadi league sanabagi oina khaktuna leire election budi reality show na hena vote fange Swami Vivekananda na hairamba wa amalei thauna phaba thamoi sengba mioi chamadang piyo adu oirabadi leibak amase awon purakke mana hairamba wai sing asi aina thabak oina onthopane moiga wari saraba tungda aina khanglakhi madudi moigi marakta khara mana thauna leiraga power leitaba aduga power leiraga thauna yautaba adubu kaiguma mi amana animak yauraklaba corruption haibado soidana lagane aikhoigi system je laikha tarabane mipum khudimang loina khangnaraba wafam ne masidi corruption se tamna addiction oiraklabane aikhoina punna amatta oina kaigumba ama yanakhi madudi candle paiduna rally chatpagi kanaba karenta leite madugi mahut aikhoigi thamoida mairi chukhatpa mathau tare aikhoina sanga da training piduna afavalam sat tambiba yai aduna hujiti aikhoina mi singda minungsi haibaje kaino tambiba mu hauragani tamna aikhoigi team dong grow tawrakhi aduga Gabbar gi sathi base office singda thabak tawriba mioi sing aduda yawansi haina apunba ware ama laukhibane hojik china si present da mulai aduga Gabbar na hairai hariba thabak mayam se aina loisin langmane tanja aduda Govind lai haina nupi amana tame Govind na hairai
Hojikti aikoina Facebook, Twitter amadi news channel singda loina Gabbar gi maramda sandokre. Mayamna khwaidagi chawba villain ni hainaramlabasu hojikti khwaidagi chawba hero ongre. Hojik Gabbar si trending the number 1 da leire. Prithvi pumbada magi maramda sonare. Aduga hojik mayamna amata oina hangnariba. Jamana ba wahangdi Gabbar si kanano haibachini. Magi waduda mayamdu reaction amata utte. Adudagi Gobind nairai. Pause nungaiba paw natro. Aduga noina kaigino karimta reaction utribase. Aditya nairai. Aikoina corruption tawrubagi pharakpa police mayamgi marakta nangi babana toptani leiribase. Ngasai Aditya na Gobind jorokrabra hangnibadu Gaure Chandrakandu magi mapa oiramle. Mahak laktribanina mapa du hatana thamlibane. Gobindu kaisu kumdana mamai maksilaga leibadu da Aditya na makhamu tarai. Aikoi hujik kari taw haibana. Gobind namu sir sida tawba tawdaba haifam thokte. Aikoi na fakhiba collector district collector singado moisu masa masu loina leiribane. Aduna mi amana crime tawrabadi crime adu khak ufam thoi. Aigi mi mari mata haiba amata yengfam thokte. Aditya namu nangna Twitter da thagataba FB da mayam khangandaba aina tawriba thabak ase mai pakle haibase nangi paukhom aduna takle. Gobind na yes sir haibaga Aditya na makhamu tarai mifung khudibang na magi mari mata imung manung thida bida tawriba crime sing asiki mayo leplabadi aigumba Gabbar gi mathau kasu leite masigi wakhalon simakni aina sagarpa pamliba adubu hujikti aina sagarkiba wakhalon adu mai pakle. Aditya na wahi kharasi hairaga chatke tawbaga Gobind na magi baba adu sida puraklaba hangi maduda Aditya na hoi hairakpatuda Gobind na makhamu tarai aigi ipana awafamda tabado ai yengba ngamloi ma sibagi chairak phangkhibadi ai adubu aidi magi afaba machanupa amadi oire oidrabarni sar magi wahidu tabada Aditya na Gobind bu chechet konchin birami somda police station da mulai kuldip na hairai Gabbar sidani ne mayam na hainari base aduga magi khonjelga mayamna tanari base Gabbar haiba wahisina tumbasu sungai yahandrabane aigumna Gabbar phana ba khona bada tumba yadaba nakhoi kana yauri hayo police officer atai du karisu khumde Sadhuna hairai sir aikhoina lanthingnari ba mawng ase soire fajana sem saraga lanthingnadre magi watu da yadapna tumin layu hairai thakurna makhamu tarai sir asi aikhoi gi local James Bond ne chalo nangi na thau tawr cho chalo because na mu hairai Sina suloi minute sir mana haibada Gabbar do mana soidana fani phado ba khita ngai re so adum haibane Kuldip tu haugatuna Sadhu ki manakta nakna lepi Sadhuna hairai sir hujike oine di Gabbar phaba oithokhiroi biswas sawana sauna mu yam thuna tumi leyo natrari aina nang soidana thabak ki thadatlani handakti Sadhu du sauna hairai thadatra so ai tomta resign tadum tawge nangumba ngangna haina ba yadaba officer amaga punna thabak tawmina dak saru ai thabak ki ta tokthoke Yadapna Sadhu da khonkalab laurai madura sadapna karino sadap haibadi asi haraga Kuldip ta mo wansinduna hairai sir moina khali se samosa chadana leiraga Gabbar do mina faraga puraga sinarakani haina khanbai phibamdane moina leiribase sir Gabbar do icham chamba kidnapper nate mana tawri pase mission amagi makhadane yadamna muk chauna nangna sana constable di kawrba hairakpada handakti Kuldip na kanna lauthalai mayam du tumin laikre Sadhu da akhang bagai do makhata ro haina Kuldip na muhairai Sadhu mana hek khangi ba mana thijing ba mayam do loina share torme Kuldip na hairai excellent Sadhu kiasa se 90% di loisele aduga kaigi nangna mayam se losilaga sum leiramni bano Sadhu na hairai sir aidi isam chamba driver ama khangne magi wahaidu tabada Kuldip na phare du de ekoi drive tawrase Sadhu asi haraga hawatuna thokre Kuldip ka loina na National College ta magi makhata ba policing aduga lai adubu moigi college ki rule matung ina manungda police changba yade haiduna satra mayamna geta lepsinduna leibudura makhoi changba upai leramde Kuldip na sauna hairai kaino tawri base ai laktri kanda satra mayam se loina tangkhairam ba yadro hojing noi kai yengige Sadhuna mu sir admai tawrabadi satra mayam gi issue amuk laklani sida leiriba principal satra mayam se chap manabani moina thokwa ama tawrkani Kuldip tu wakhan mun khallaga hairai phare akoi changba yadre adubu mapanda thorokwa mi ge di phaba yaba natro Sadhu nangi list to putho aduga list to yarwa moi singa do loina phagalo asi harga Kuldip to chatkre mathangi sinda mafam mada officer tara kak phaduna thamne patil su mafam adu lai patil na harai Gabbar na maram oiraga mayam se kibana aigi thabak sinje amada taw haiba yadre asumba khak tawni haiduna loina laikre sina maram oiraga lamjum kai shaba thika tawriba thabak mayam sida akaiba yamna lakadore noina Gabbar na tawrakliba thabak se pamnabadi phare kaisu kaide aduga amana Gabbar na mana paniba message singdo mipung khuding yaunaba khonabada corruption tawba officer tara pharbane
aduna aina amuk thamoi sengna thabak tawba officer tara amuk phagatbane noi mayangi marakta khwaidagi pukchen sengni base kanano hairo officer tara tu kaisu khomdan lai patel na officer ma putholaga harai kaiginu nangna paisa pramdri base nangi nupina adu piyu ada layu kaimta haidabro nangna thamoi sengna thabak tawai medal pamna tro asi haraga officer adu wangaba building mathak adagi patel na kautharai aduga harai aigi famda kaisu kanadraba noidi sangsar sida hingnubagi kai kanagani hojing mana mamit paina yenglakpada officer ataidu file sing adu sign tawnakre patel na wakhalda amu shole noina sel chare governor hatpa aduga chadrasu aina dum hataw leire officer sing aduda yengnaga patel na muhairai noi hojikti sel phawlawdana thabak tawredana aduna noi thabak tawhange hairabadi sumnatagi akiba amakak nanghanba asina dum yare somda su national college ki chhatra mayam ama phajinduna thamle makhoibu fuba yabasu phurame gabar kanano haibadu su taktho haiba yatre kuldimna gabar kamdawna phagani kana idea lei hanglai kanamta na khumlaktabadura saduna magi idea do share tawrai saduna hairai sir gabar phage hairabadi aikhoi su gabar dawna haisingna wakhal khan batai kuldimna sadudu yadabna phamma phamaduda phamu haraklame aduga mahana yadabtu hawar halaga mayamgi cha nung order taw haraklame kuldimna saduda makha mu tar o hairai saduna hairai kaigumba aina gabar oire khallo aina digvijay patil gi manak chatkani maduda kuldimna kaigino hairai saduna hairai numinini gi mamangda mana sagar pandit kauba puksel sengba officer ama sel lauraga thabak taw haiba yade haiba gi dama hatkibne commissioner na mo hairai adubu aikhoida pro amata leite thakur namo adubu sir mana tawbani haiba sidi mipum khuting mangna loina khangnarbane saduna mo sumi sir digvijay patil na magi akiba se mipum khuting makta lehenba paame aduna gabar na mabu soidana dandi pirakani somda sagar pandit ki puloi famda aditya su lakhang leire aditya saubna sumai hore rabi ga to panupa ama ka magi manakta changai rabi na rai aikhoina senja thumja tawba singdu dandi piduna phatraba sing adu manghanaba kan honare adubu ta singtan sengba makhogi mako asinadi aduki matik sathiba khongtang ama paikhalakle nupa amana mo sagar pandit se yamna puksel sengba officer ni mabu patel na tamthina harpi khibane somda police station da mulai yadab na rai sir aikhoi je patil phadoira natraga patel do protection pidoira kuldip na nofet tawraga hairai sa tanbagi niyum ama khaklei kaigumba nongsa do thoraktraba haming ama pullaga thamlaga nongsa do thorakpa ngaibadai hoji aikhoina patel gi khongtang khoding kupna hiyengbatai adaidi gabar do aikhoi gi khota adum tardabane somda su aditya na gabar hat kadabani haikre hoji police station da mulai makhoina patel gi birthday numita mayam pungadaba mafam adu su khanglame somda somu aditya hoi kamutu su wa khanaba loikre aduga police sing su section thawrang lauduna gabar bu phana ba sem sakre mathangi sinda numidangi matam ulai patel gi pso na aditya gi leifam khangle aduna magi makok to birthday gi gift oina sinagi haraklame patel na harai bablu mabu hingna purau mabu aigi khutmang na hatpa pame mathangi numini hujik patel gi birthday thawram du pangthoklame isai su saklame yamna ba miyam aduna patel ga chap manana dress selaga mamaida patel gi photo loina napsile aduga patel bu support tawduna laure masida lauriba wahai asina numit thana paliba makai patel gi mingdi lehuragani haina lauribane patel su mayamna tawribatu momon nolaga yengi sum yenglambadagi mayam marakta aditya lepadu ure mana magi security sing aduda haibadagi aditya bu koithi thirame hoji amuk patel na koyeng yenglaga mamai leithorapada aditya na leptun leiramadu khamprek khange aditya na harai numit thana paliba makai patil haiba mingse amuk ana tahalaroi achi haraga patil du phajin khre aduga magi mamai do masamaki photo amana option khre aduna hoji asengma patil na karamano aduga mamai da ubliba patil na karamano haibado khangmangamdre hoji aditya gi kamuna mathakta nomai kapkhat padagi mayam du kaiduna chen khre policing adu su gabar bu thiba lepte adubu upai leite hojik pawda su digbeje patil phakhe pato kai marang gino haiba maram khangjani yari hojik police station da mulai kuldip tu yamna saurame mana hairai aikhoi gi imang maktadani pharaga chatkibadu kaya da laksari bano kuldip na sawata mogi lotham du thiyu haraklame tanjatra pikasna kuldip ta ukil lagle harakpadagi ukil ka kuldip ko unarame ukil aduna lagle badu moina phajan khiba national college ki satra sing amadi official sengba officer khara du unana ba haiba lagle bane hoje phajan khiba satra sing adugi mama pa sing du masa sing adu bu kau duna chensilai Shruti na warauba manba mawong da harai sir noina misam sing asipu loina phajile noibu thagali yamna chawpa thabak ama tawre noina kuldip tu sauna harai o moise misam ne ba ha misam ne ba moise maral na yon ba minga tane moina gabbar ga loina na mi hat pane khangbra aduga digbeje patal su
Gabbar na Fazilaka Tamni Habasiju Aina Kangi. Mana Sweden as Hat Krani Habasu Kangi. Asupataba mi Habasing a Sibo. Hosi Gobin Yamana and Gobin Bukorami. Adu Ubata Takuna Kulti Tahrai, Sir, I say, SCP Gauris and Drakan Yinupine. Gobin Duarduna Hilamadagi, Mama Ubadura, Mama was in a consulate. Kulti to Sanction Dunahai. Ma'am, Gabbar Nangi Napuro Babu Hat Kibane. Aduna hosing mangon da Gabbar Kaida Lerangoni Hango. Nangi Napuro Aduga, Magin Mapa Oriba Adu Hat Kibadu, Moin Maramorgane. Gobin Gimaman Hire, Gobin. Gaigumanang Wapam Pumba, Loina. Hek haido apa nangi ima sire haina khalo kuldip na mu harai ma'am nangna police ki nupi oiraga kari gi mi harbabu support tawribana Gobin gi mama du kari su khumnam dana thokre mana adum na hairani bagi maramdi magi mapur oibana sel chahar bagi mara lairu bagi matungina dandi phangki bani haina khanja bagi ni aduna magi machana tawriba thabak tu support tawbane kuldip tu sauna mu harai kaino tawri mayam sibu ai bhab amata tadre kanan hoba Gabbar hari baje kai gi no mi har pasina asuyamna miyam gi minusi phangni baje Shruti Nahai Masiki Maram Ayan Matau Fazana Tautabagini Magi Wahai to the Kulimna Kainu Gyantadre Hari Shrutina Sanchenduna Hari Police na corruption Touba Government officials sing Parapatung the Corna Dandiamu Pipam Topani Adubu Ayan Hibasina Kaishu Taudrabadi Miyamana Kainoma Torpa Hibase Masana Tavane Kulim Nahari Oh Adudinang Haribase Gabbarna Toribase Sumi Sinine Shrutinamo Sir Society ama mang bahibase criminal amana hekta tarai tarai mangan bayar karigumba sakti pairiba miyoi amana magi sakti tu niyom chumna sijena duna criminal sing adubu laksilabadi problem oiroi kaigumba mana mathau fajana tawdrabadi criminal sing aduna matamdu da society ase mangalakadoribane Gabbar se afawa mini mana aikoi meyang gidamak thabak tawba ngambagi sakti do mangoda chapchana lai kuldinamu nang ma khangba maline phare aduti Gabbar si kanana hairo Shruti namu isam chamba mi amana kari kidamak Gabbar oikhebno haibati ai khangi somda tikbeje patil ka Aditya gadu ulai patil na hai nangi se engonda laman khumba pami natra pharasu phatrasu ai tikbeje patil ne ai gi mingche isam chamba ming nate brand amani brand Aditya namu shauna wai khodi nangna brand nangna khangada amana hojikti nangondagi ai ni hen afaba brand ama oirabane patil namu o nangse brand ama oireba Aditya namu Hoi, mile yang kai lapa mafamda kaiguma thabak tawbada sel lauraba mayam hainari se sel laurunu Gabbar soidana lakani haiba wai asine wai tu tawada patil nangakna o nang Gabbar Aditya namu mane ai Gabbar ne sahi mamagi mamangda nangna aibu chance ani pikhi adubu ai dingasi nangwanda chance ahum pigane nangna pamnabadi kanadano apamba amada call taw aduga nang se kanano hayo aduda nanga aiga se kanana hena phawi haibado afaba brand no haibado khangnagane Asi haraga phone du pisilai Patil na Home Minister da call tawduna Gabbar na aibu fare harme adubu Home Minister na kai gi call tawraklino Gabbar na khanglabadi aiwa phone tagani harai Patil na mu aina nangbu Home Minister oime natra nangna pamba sel kano piyo hayo ai soidana pige ai khutong thiba tare haraklame adubu call tu kakre Aditya na nolaga second chance samu pirai matang sinda police station da call tawrai adubu phone du sadhu noina pairai Patil na commissioner ki office natra ai digbeje Patil ni Gabbar na ai ufaduna thamne si police station natra harai saduna nate police station ni harai aduge Patil na aduni ne ai na hari base police station natra haibani ne saduna mo ai na hari base police station ni pizza station ni haiba nate tanjadu da piswa sawa chu changai aduga kaidore hanglakpada saduna harai angawa ma call taropani sir police station da bo pizza order toksilai asi haraga mu saduna phone da harai Aina aroi boin hari basini masi police station ni asi haraga phone adu thame saduna Gabbar gi mi changchang ni batu Gabbar si aphaba mini khang padagini hojik Aditya na sauna harai hojik ti nanga iga kanana hena afaba brand no habatu khanglabana tra paten harai meki thi mayam sin aibu sembira banate digbeje Patil di icham chama minate brand amani brand asi haraga manakta leiramba klikli ama pairaga Aditya ta thomlakpada Aditya na kinna thillaga thugai kre Hojik makhoi ni akan mamungda lamba tawna kre ngaki matungda Patil do Aditya na tuat payaba tuatladuna kautharakpada makhoi ni wanglaba mafama adudagi tarai Patil na makha thangi hojik amu Aditya na phuba yaba furka Patil do hadolaga swimming pool adu da langtha kre mathangi sinda Aditya do police station da lai maduda Parvesh ka thengnare Aditya na CBI officer gi room du karambano amukta unagi haraklame maduda Parvesh na harai madi mi loima unade mangondagi kari pame Aditya namu ai Gabbar gi maramda kaigumba khara haige tawbane wai du tabada Parvesh na thawa sadana khumlai
Gabbar amu haira'ene aina mangonda kaino hayodoise Prime Minister lalaga Gabbar hangi hayu haidoribro asi haraga satke tawbada Adityana khamna ga harai chatlo Gabbar lae wari saba pami haruso Parvesh tu wahaidu tabda kanna sen khre Lakshmi na sadhu da su Gabbar lakle haina tamlame Kuldip su hatu makada chenthara'i police mayam su loina chenthara'i Gabbar kanano haibagi ikhau langmana masa singa du langtang na duna leiramane Kuldip na aigi ming Kuldip pawa kawi harai Aditya na mo aigi na Professor Aditya National College da gini haraklame Sadhu na Aditya da yengaga Gabbar harak patuda Aditya da noe aduga mu makha tarai hoi ai Gabbar ne ai sida surrender tawba lakpane aina Laturda collector ama Nasikta collector ama hatki aduga Mumbai da police officer ama su hatki aduga atopa corruption tawba police officer mayam ama su hatkari aduga hojikta da aina afawa businessman ama halambada ngairi magi mamingna Digvijay Patel noina hana maming se taram lagani haliba mayam se aina loisillaga maram amagi dama harpa ngaktani noina fajan khiba thamoi sengba officer singa National College ki chhatra sing aduga thadok pirao madang senda Gabbar fakhi bagi mafam kaya da Gabbar bu thadok naba president da petition thagani haina badu pawda yore aduga mafam kaya da su Gabbar thadok naba rally chatle hoji Gabbar bu haptuna purakpa gari du yamna miyam aduna thatkre chatpa yadre Kuldip tu gari dagi kumtharai adubu tawriba mawong du upai leitre gari manung dani sadhuna hairai kaigumba isu police uniform ase selamdrabadi mayam gi marakta yawraga nangi ming lawronggadabane Kuldip tu changlatuna hairai lairiba phibam se control ngamnaroi nangna hairabadi mayam se soidana yagani aduna Aditya mafam sidagi thokhinaba nangna mateng pangbiyo hojik Aditya tu gari mathakta kakhanaba tawi Kuldip na magi makhut aduna ne alhanduna Aditya bu gari mathak aduda kakhatpada mateng panglame Aditya tu mathakta leptuna wangang bahorai nupa amana hairai sir nang kaishu tawhalloi aduga nupa amana mu aikhoi president manak chalaga sar bu ngapina ba hajarugani Aditya na hairai aranba tawba mioi amata aina ngakpi khide aduga kamdawna ai isama ku ngakpina ba haigani nupa amana mu sir nang criminal natte sar na tawribado achumba thabakne kaiguma sar da phatanung da thoklaba city ase thugaigani satragi power utgani asi haraga satra mayam du amatoina student power haina lawrai Aditya na hairai ai student power gi namak chawthoi noina khangadaba mana satra khudima government officer oiba natte adubu government gi officer sing asidi satra loina oirapa ngatane aduga na khoina kaidong da tungi lakadabu do hana usinganu adugi mahut corruption gi mayokta lang thengnaba kiganu mayamna sum yai haiduna tawbadagi ni corruption na asum makha chatharakliba aduna noina kaidong da corruption gi mayokta thabak tawba lepoidabane aikhoi gi lebak se karamba mawongda ohensi ge haibase nakhoi gi khutta leibane nakhoi se India gi future oira kadoribane nakhoi gi youth gi power na pumnamak honghanba ngamgani aina mioi sing ado hatpa haurakibase ai sirabasu yare khallaga tawrakibane aina sigraba matungda noina gari mai thaba singba yekha thingaiba tawbe yaroi noina kaigumba khara tawge khallabadi noigi thamoida maira oina su khallu aduga natomta khanjau aikoina tawribase Gabbar na soidana harawgani Gabbar na aikoigi namak chakthokjagani haina aina corruption tawba mi halibado kaigino na khoi haiba ngambra ai haige taw kaigumba aina corruption tawba mi halabadi atai corruption tawba makhoi sing adu su gyan soidan tarakani aduga aina sibagi chairak phangdoi hina kaigino khangbra Gabbar na asoiba ama tawrubagini aina tawriba thabak to sumlambadi yai adubu aina chaliba lambi adudi lale adubu aigidi lambi senatana atopa upay amata leite senasi amu Aditya du Farsi tawnaba purakpada mana policing da phagi tawduna nathokuna chienge tawpatu mu ulai aduga amuk somda Aditya na wangang mu dum ulai Gabbar na hairai Gabbar haibasina koi karino khanglabra kari khumba aranba tawba mi singa lanthingna bada mai leiduna chendraba makhoi do Gabbar ne sel chaba miyo singbu phuraba makhoi do Gabbar ne senasi amuk thauri yan phamlomda lakpada Sadhu amadi Shruti hoiga Aditya ga unamadu ulai Sadhu na hairai kaigumba isu National College ta tamnamnabadi nangi natung ilamgane Aditya na hairai Sadhuram huji nangna oiriba phibam adudagi achawa thabak mayam ama pangthokpa yai hujik sinasi asomda mulai Aditya na hujik Gabbar oiribasi kanano hairakpada ai Gabbar ni haina mayam du lawrai sinasi amu hujik Aditya na thauriya phamlomda lakpada Shruti thengnaba du amu ulai Shruti du mamitagi mapira cheli Gabbar du Shruti bu themjemiram laga chatkre sinasi amu Aditya na mayam mangda wangang mudu hangatuna amu ulai mana hairai kanagumba amana thabak tawbagi sel lawge hek khalakpada magi thamoida soidana khonjel ama tarakani madudi sel lawganu natrabadi
ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯨꯅ ꯅꯠꯇ꯭ꯔꯕꯗꯤ ꯒꯕꯔ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯂꯥꯎꯔꯛꯏ ꯋꯥꯍꯩ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯔꯕ ꯇꯨꯡꯗ ꯁꯤꯟ ꯑꯁꯤ ꯑꯗꯤꯇ꯭ꯌ ꯐꯥꯔꯁꯤ ꯇꯧꯔꯒ ꯍꯥꯠꯄꯗꯨ ꯎꯠꯂꯛꯂꯒ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ